ꯄꯣꯇꯦꯇꯣ ꯑꯂꯨ ꯅꯨꯄꯤꯅ ꯍꯥꯏꯕ ꯀꯥꯟꯗ ꯀꯩꯅꯣ ꯌꯥꯝ ꯇꯧꯒꯟꯕꯗꯨꯅꯤꯀꯣ ꯑꯗꯨ ꯃꯈꯥꯗꯩ ꯇꯥꯖꯒꯨꯝꯁꯦꯀꯣ ꯁꯤꯁꯤ ꯊꯝꯃꯒꯦ ꯉꯥꯏꯍꯥꯛ ꯆꯥꯒꯦ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯌꯦꯟ ꯃꯇꯨꯝ ꯑꯃ ꯆꯥ ꯐꯨꯟꯒꯦ ꯇꯧꯋꯦ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯣꯝꯁꯦ ꯌꯥꯗꯦ ꯌꯦꯟ ꯆꯥꯕꯁꯦ ꯑꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩꯅꯣꯁꯦ ꯕꯤꯔꯌꯥꯅꯤꯗꯪ ꯆꯥꯖꯔꯒꯦ ꯑꯗꯨ ꯃꯊꯪꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯆꯥꯔꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯕꯤꯔꯌꯥꯅꯤꯗꯪ ꯆꯥꯖꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯁꯤ ꯃꯣꯔꯣꯛꯅꯤꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯆꯥꯔꯗꯤ ꯄꯨꯛ ꯆꯥꯔꯣꯏꯗ꯭ꯔꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯁꯦ ꯀꯣꯟꯅ ꯆꯥꯒꯗꯕ ꯈꯪꯉꯕ ꯑꯗꯨ ꯁꯤ ꯍꯥꯟꯅ ꯆꯥꯕ ꯌꯥꯗꯦꯀꯣ ꯁꯤꯗ ꯌꯦꯟ ꯈꯔ ꯂꯩꯖꯔꯦ ꯌꯦꯟꯁꯦꯀꯣ ꯌꯥꯔ ꯃꯍꯤꯁꯦ ꯌꯥꯝ ꯍꯩꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯌꯦꯟ ꯃꯇꯨꯝ ꯑꯃ ꯆꯥ ꯐꯨꯟꯒꯦ ꯇꯧꯋꯦ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯣꯝꯁꯦ ꯌꯥꯗꯦ ꯌꯦꯟ ꯆꯥꯕꯁꯦ ꯍꯥꯎꯔꯦ ꯑꯃ ꯄꯣꯇꯦꯇꯣ ꯑꯂꯨ ꯅꯨꯄꯤꯅ ꯍꯥꯏꯕ ꯀꯥꯟꯗ ꯀꯩꯅꯣ ꯌꯥꯝ ꯇꯧꯒꯟꯕꯗꯨꯅꯤꯀꯣ ꯑꯗꯨ ꯃꯈꯥꯗꯩ ꯇꯥꯖꯒꯨꯝꯁꯦꯀꯣ ꯁꯤꯁꯤ ꯊꯝꯃꯒꯦ ꯉꯥꯏꯍꯥꯛ ꯆꯥꯒꯦ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯍꯥꯎꯔꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯁꯦ ꯍꯋꯥꯏ ꯑꯁꯥꯡꯕꯤ 이런 ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯈꯔ ꯋꯥꯠꯂꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯤ ꯀꯩꯅꯣꯗ ꯀꯥꯞꯆꯖꯔꯒꯦ ꯍꯥꯏꯇꯥꯔꯦ MFDC ꯀꯥꯞꯄꯛꯑꯅꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯗꯤ ꯑꯗꯨꯅ ꯐꯔꯣꯏꯗ ꯃꯌꯥꯝ ꯑꯗꯨꯗ ꯀꯥꯞꯄꯗꯨꯅ ꯂꯣꯡ ꯌꯥꯎ ꯂꯩ ꯂꯣꯡꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯁꯤ ꯊꯝꯃꯒꯦ ꯑꯗꯨ ꯍꯨꯛꯆꯟꯖꯔꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯗꯕ ꯌꯥꯗꯦꯀꯣ ꯆꯥꯒꯗꯕꯅꯤ ꯃꯌꯥꯝ ꯀꯩꯗꯧꯕꯩ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯗꯧꯕꯩ ꯂꯩꯔꯤꯅꯣ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡ ꯆꯥꯊꯣꯛꯑ ꯂꯩ ꯑꯩ ꯋꯥꯗꯤ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡ ꯆꯥꯊꯣꯛ ꯀꯩꯗꯧꯕꯩ ꯃꯊꯥ ꯁꯥꯎꯗꯣꯏꯅꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛ ꯍꯤꯡꯒꯗꯕꯅꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯋꯥꯕꯗ ꯁꯨꯝ ꯈꯜꯂ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ
sida amta si khaire Alright. Mẹ đại cho nên vào không thì hay đi, vào khăn khăn là lấy số của đi qua, hay đi, nhà hao thông thông sát thôi lấy vào đi, nếu ba gì này cho nên mình lấy cái nếu ngay nó khăn tháo ra lấy số của đi, nhà hao thông thông sát thôi lấy vào đi, cái dâu chứ nó mới vào khăn khăn mà tháo sàng mình nhớ hay là em mama cái ham cái video đó anh pop thong mà sao đó, giờ thì cái awa bây giờ thì ở cái reaction đi em pop sẽ đi cái hay ni phải nó sao cái khơi cái phải cái thong khăn nó sao bị hay bị cái sam sao bị đó có mà mẹ em sao cái mà beran có mà đi đây sao sao mẹ em sao cái số khăn đi đó pop thong mà sao chỉ luôn hay can đi mẹ ở cái reaction đi mẹ mà sang cái video là cái sao rồi hay cái mẹ em là mấy em làm đầu video mẹ anh là phải hay những không đi phải hay ní nó khăn ngoài thì lấy số của thì nhà họ thốn sát thôi lấy cái vào được hay đi cái điều đó nó khăn ngoài thì số lấy số của được
ꯏꯟꯖꯥꯡ ꯑꯍꯥꯎ ꯊꯣꯡ ꯆꯥꯊꯣꯛꯑ ꯂꯩ ꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯁꯦ ꯏꯟꯖꯥꯡ ꯑꯍꯥꯎ ꯆꯥꯊꯣꯛꯑꯁꯤ ꯅꯨꯡꯉꯥꯏ ꯇꯨꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯐꯖꯅ ꯅꯝꯖꯔꯒꯦ ꯍꯧꯖꯤꯛ ꯅꯝꯕ ꯍꯧꯕꯗꯨꯁꯨ ꯉꯥꯏ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯅꯣꯂꯦꯖꯁꯦ ꯀꯌꯥꯁꯨ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯂꯦꯖ ꯈꯔ ꯈꯔꯗꯤ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯐꯖꯅ ꯅꯝꯕ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯁꯤꯌꯥꯔ ꯂꯣꯏꯁꯤꯟꯖꯔꯤꯀꯣ